Imphal East District ki Manung Chanba Dolai Thabi gi Khunja Kunganipan na Akiba Thadoktuna amadi security gi athingba nathairaga Iril Turelda Iroiduna Kuki Khulai Paiba Singh na Mai Thadokpikraba Makhoi gi Yum Ingkhol yengsinjakre. Kuki Singh na low uba leite haina security force Singh na hairabasu Dolai Thabi da leiba Maitai gi lobuk Singh da Kuki Singh na low pandu na leiram le hairi. Hiramasi gi matang da Impact News tagi akhanaba paudam ama. Hꯧzik ehakna leiba mafam asi Imphal district ki Manung Chanba Dolai Thabi gi dam ne hꯧzik ehak nakan da leise aduga dam sigi ek nakan haibadi Pukhau Terapu haiba jaga asida ngasi ayuk pung 8 taba matamdagi haiba aigi yet thangba nakalomda leiba Dolai Thabi yongkuman amadi ikona singba tongan ba maitei ki khunsing asi haukiba 2023 ki me ge tang ahumda Kuki Khulai paiba singna mayum maikai loi mai tha kanda da koi lanjela kanda Imphal gi tongan ba mafamda leiba relief camp da leiba masing yamnaba miyamna maruina Dolai Thabi gi mafam asida ngasi asi changakanda koi lengang yum sanaba makhoi da paisa pirakhiba du yum saba yarba yengbaga iroinana koi Kuki Khulai paiba singna mayum makai mai thadokhraba du kari phibam da leiri makhoi gi law sing kamai leiri haibana singba du yengaba matung da mafam adu da shumna khaki minute 5 dang oirabasu mafam du da akoi athuba matam da mayum da hanjal hanbiu haidona wakat mifam famnaba lakpa matam da haiba koi gi Pukhau Terapu haiba mafam asida masing yanaba central amadi state force singna thatlaga thamkhre aduga thambasina maram makanda mafam asida haibadi Pukhau Terapu gi area sida mungnaba yaba mungnare maruina koigi central force amadi state force singi maikai dagi sangba yaro haiduna koi hana leimba security force singdagi ahenba koi district police dagi do rapid action force yaw asam rifle BSF CRPF ki masing yamlo personnel kyama mafam asi lakan da miyam se thinga kan da koi security ki maikai dagi sungsang changhan yaro haiduna kanba section thorang tawringai marakta koigi Dolai Thabi gi koigi tongan ba relu kem dagi lakpa nupa kunromna koigi maning leiba Irin Turel asi lanthoga hauzik koigi Dolai Thabi gi khul asi da sangaga koigi makhoi gi khunda hauzik kari khungi hauzik kari phibam da leiriwe haibadu makhoi phajana ure Hujik moina Kuki jing lau ude habado na moina loina ugre aduga khoi yum gi phibam di soktaba yum ani ahum mukti le atai di tumna sakhre maning yum hingon kari kara ma property lairiba punamak moina pugre harga hujik se yum je khali ji loi thugai ba khokhai ba manung je pungchai chai ga laiba je khoi ujai adu uda khoi puni yam nungsi kamning ma je phawai handing ba je phau de ada lai je khoi yam ware hanan biro yam thuna sakana jo ada di chen jo thokte Jidati sai hingon koi jaraga lau kon jaraga koi chajabani lupa amu ju thokte sai chu sem jom ta ngamdre adadi DC ki tarap tagi thajaba ama pitri bhawa koi je hallaro ena leramane adu DC ki tarap tagi yamna tha ani gi manung da sungchoi soidana koi sai gi yumda hanalani haibaje thambirak padagi koi khongjang achi koi handokjabani kariguma tha ani gi manung jideida kariguma hanbirak taba taragadi jangan bidaba taragadi sidagi hena sathiba khongjang akoi nungdang ahing nungdang da koi turena si lan thuoga changjalaga koi isa gi yumda hing tawjagani mathang da yego Dolai Thabi gi khunja singna sahi ani gi matungda ngasi ahan do oina masagi mayum masagi hingkhol masagi marau ujarba matungda makhoida phawba tongan da thamoi gi goiba nungai taba singloina khoi lenga ki maikai maroina Imphal district ki DC gi maikai dagi haiba Dolai Thabi gi miyam asibu koi tha ani phawi mungda sungsoi soidana masagi mayumda hanjal hangani haina piba thajaba siga loinana asigi khongjang asi koi mayam tamna kaina bagi dumba mami duni adubu koi haiba maroina DC gi maikai gi haiba tha ani asi phawi manungda miyamda piriba commitment asidi thabak oina pangthokpra natraga pangthoktarba haiba dudi miyamna ngaiminaba mathau tari Impact News sidamak miyamda paudam jari ba isa ramum suk Dolai Thabi